Manipuri thokliba irang ase Government of India na Lep-Handriba makai kaidaunungda Loiba Nairoi haina kokomigi konbena YK Dhiren phongdorakli kuki terrorists singi mathakta military crackdown chethagadabani amadi India lengakna proxy war lefalu haiba yauna tongan ba demand kya tanduna kokomigi mitek makhada all fumlo apunba maira paibe nupi lupna all fumlo community hall da chethakiba wakat mifam amada wafam mase mahangna phongdokibane mahangna makhata na hai kumjali singani ka kungo humdoi me dagi haurakhiba irang asina maram oiraga lamdam asida hauzik oiragliba phibam ase aikhoi kaidaunungda nainabagi tangai fadaba lei aikhoi khudingmakna nainabagi tangai fadaba lei irang ase Government of India gi policy na thokhanba irang oibana irang ase lefhanba haiba se Government of India gi makhuta lei thausil asigi mayokta lamdam asida khundaminari ba furup sing ama toina punsilaga democratic oiba khongjang sing jangchin minabagi mathau tai Miyamna sangsilakpa democratic oiba khongjang singdasu Government of India na thugaina bahotnarakano matang aduda ikhoigi yeknaba singasi kana kanano haibadu khangminaba change kuki singna insillaga maitai singda landa halambadagi hauzik naga da onsinduna amok landa halaga Manipur gi apunba sakta masi thugaina bahotnarakliba sida aikhoina saruk yadana bahotnamina se haiki nakal namaromda kokomi gi meeting makhada Langmai Tet apunba maira paibina sinduna Langmai Tet Community Hall da manaba wakat mifam chathaki yangang pokpi bazar da su kokomina sinduna manaba wakat mifam chathaki wakat mifam singaduda tongan ba kholau kaya su miyamna lauki Manipur gi apunba gi pangana se machet thonu thugaira kanda laingak pairiba laingak mapuna miyam gi kholau democratic oibum kholau singa se mating thokna lawba ngamandra kanda makoina Puning mo mai kai da miyam singa se puning mo mai kai da hoiraga chatpa ngami tongan ba agency mayam ma sijinnaraka miyam gi pangal thona se tapthana ba tudena ba hona ba sina maram oikanda masigi manung sena haukiba 2023 gi May gi hum dagi horiba ngasi gi crisis se masi su masi gi manung seliena hek hobo dagi hona kokomina hairaga lae bai mai bel hapna ba musu lan na kai dongoi da mangom da sangshin bagi lambi leite Miyam gi mayo da lena ko no paikala ko dawo turum singa matu ko yani da ko pai se lena ko da democratic ko ya miyam ko pressure bi pai singa miyam ko tanai ko ba